Okay. Yan hanamagdada mga media mo yung biriba nungsijaraba. Prabhu Jesu Christa gi ina handupo pangjakraba. Loina na Prabhu Jesu Christa gi igi marida ipaipal imaibel irup ipiza itse indon inem irup ipiza irei ireisa punamak Prabhu Yesu Christa ki mingda Nobo Kumar kay samna mayam punong puy kongno na kurumzari. Mangan media na sandok saba namit nipu ka mangan itsupna Nahasinggi Aphaba Wapaogi Khonjel haiba mingthon jaba thawamasi koi hongnanaba thorang tawjage maramaduna aikoi gi hawjagadoriba thawamasi koi ming tabiriba kudimakna hojik thawamasi miyeng tabinaba mayamgi khutta sinajari ngasigi speaker ikai khumnajaraba nungsijaraba aikoi oza Surjit Lamabam mapui bungogi thawol tawnanaba oza matam sinajari oza matam lobisi Thagatsari koyo jesi mapui bungogi to gyasa matami ko da pinabi khraba mahaki wai sing ko na tana nabagi da makti ko thorang tausi sound si buta ba la pastor ko si tai tobiro Thagatsari yan habo na yamna thagatsani ba sum haraw phungduk chaning badudi mangan media na sigumlaba sauraba koigi hamba ama thabiduna thajabi koigi covid-19 na maram oire heraga thajabi koigi punsi si ibung mahaki wai sing asina maram oiraga koigi punsi si hinglibani haibasi ikoina kawbo sumloi madungi maram oire heraga mangan media na koigi mapui bungi wai sing asi thajaba moina leibada koigi punsi da thawai gi chinja koina tarang pan hingbada koigi chinjak sabugumna Hawaii ki chinjak cha done ko ki thaja bu ki punsi si kangkhat na bu ki damak ta thorang lang bi bu ki damak ta mangan media bu masigi boss oi bi ko ki pastor bu ngam khai leitana thagat sei amasung haraw phundok sari loina na mangan media ki kuthang da YouTube ta tongan ba kano sing dei ko tabi riba to do hendong ni kai khumna matik sara bi sin naw sing puding makku ya hanmak ta da Prabhu Jesu Christ gi mingda ko nonduna salam ta jari ngasigi numita ingonda sinabiba topic asi yamna phajaba yamna maru oiba thajaba singi punsida kwaidagi maru oiba mani haina lawjai Jesu Kristana tambiba si Jesu tambiba mapu haiba si ngasigi numita ingonda bibiba dugumba topic adu ore kogi mamangda tongan ba yamna phajaraba sermon kaya maru mai koi tongan mawongda matang chit koi taduna lagli kogi thawai punsida yamna kana raba kaya marom mai koina phangduna lagli adu ngasigi numita Jesu tambiba mapu haibasi khwaidagi maru oiba mani haina ina lawjai ai solabasu sorgi oiba ma mai koida tambiba du ina khajitang share tawnana bagi damakta thorang tawjage yan hanbada koina pagada verse asi John chapter 13 gi 34-35 asi koina amtang yengminasi anouba yathang ama aina nakoi da piri nakoi amaga nungsinau aina nakoi bu nungsiba adugumna nakoi amaga nungsinau nakoi da amaga nungsinaba lairabadi masina mi pumnamakna nakoi aigi sebukni haiba khangani pathoktum takrabi sogi waisi tajaribi ko myangni thakta mapui wona borpina bi voiseno sogi mapamda koi changjaminasi koi ngayaktang mit usinmedana sobi kai kumnabu utminasi nungsi thawjantana thallabai ko lamjing bibi paiso masigi seng thoiraba ningthi jeraba miku pungja asta prabhu paiso nakna tambiba khudingma adu haidok chanana bagi damakta solaba nanaibu na kauthok pire masigi damu thagasai hau pungsei paiso mangal media ki phambakta prabhu paiso YouTube ki kuthanga
yengjariba amasung tajariba pung pung mathakta mokibon haki thawai sengbagi tambiba du thungbaya na bagi damakta bor pinabiu naisa ma ki damakta sunana tambi kraba khuding ma aduna lamjing oiduna prabu satsa ngomna na bagi damakta thajabagi punsi mahi yanba yana na bagi damakta mapui bona haki thawai sengbana bor pinabiu prabu ipaiso nanagi haisingba karisu leite prabu ipaiso nanai gi sil laying da prabu nang tongbi do na prabu nang phongdok ning ba khuding ma adu marik chum na phongdok sa bangam na bagi damakta bor pinabi fa dun ku nungsiba Christ Jesus gi mingda punamak sonun ni jaribane amen yam thagat sai prabu Jesus Christ na khoi da pi ba khwai gi maru oi ba yathang adu khona ngasi numita tamina ga da badu oire ihan hanbu oi nai na miam da question lama hangningi Jesus Christ si kanano haibasi ai ni han da thamjaning bani ko khuding na khangnaraba adu gumba wafam amani adubu Jesus Christ si tambiba mapu amani haibani ngasi numita sandoka da topic asi tayong pan bagi tongan ba Aphaba teacher Aphaba ikhogi politician sing adu education gi lamda takpi tambiba kayamarom malai aduga religions ki maramda takpi tambiba Aphaba kayamarom malai adubu Jesus Christ na takpiba amasung tambiba sidi khwaidagi tongali makoina tambiba khuding ma adu aikhoi haksang gi damakta di kana ba oibi ai adu makku thawai gi oiba lambi dadi makoi gi tambiba du yobung amde aduna mafam masida Jesus Christ na tambiba si khwaidagi tongan ba mani khoi gi thawai gi lamda amasung haksang gi lamda yamna kanaba adugumba tambiba du makna koi maram maduna Jesus Christ gi tambiba si koina khangbayai madudi great counselor amasung great teacher hainai koina khangnabani maram maduna Jesus Christ gi tambiba mong matau khuding ma asi thajaba singi punsida kwaidagi maru oiba mani aduga tongan ba tayong pan bagi Aphaba haithoi sing thoiraba politician sing aduga education gi lamda haithoi sing thoiraba oja sing aduga tongan bai khoi gi law gi maramda takpi tambiba ke amaro ma leibor basu makoi gi tambiba khuding ma adu Jesus Christ gi tambiba siga khenaba yamna ubo phangi makoi gi tambiba du khoi gi haksang gi lamda di kana ba oiba aduga thawai gi lamda di khoi manung thetna yauna tambiba ngamdaba ma koina ubo phangi aduga aina muk topic asida ikoina piriba Jesus Christ gi tambiba si nakoi amaga nungsinau haina tambiba si koina yamna maru oiba mani tarai ni koi amaga nungsina ba haibasi ikoina hekta oiba yande kari gi damak tam hakna anu ba yathang ama ikoida piribano haibasi ina ngasigi numitta delapna haidok nanabagi damak ta thorang taujage ikoina ariba matamda yengborabadi khongsan ba kundagi koina mathang yengborabadi Israel macha sing asibu Ishwarna khandok piraba donglaba jati ama oibagi maramna Ishwarna ruki matik nungsi bibagi maramna makoi si makoi gi punsi khongsat kya maramada makoi buna lamjing biduna lamtak biduna apabu oirakna nabagi damakta kona borabasu papi oibagi maramna paptami oibagi punsi si leibagi maramna Ishwargi aningba pamba khuding makoina thumbugamde aduga madam maduda mausi busina duna Moses busina duna matam maduda Ishwargi wail jathang tara piduna Israel jati asibu kannana bagi damakta kona borabasu makoi asi punamak aremba taduna hairiba awafamda taki kuna khangi aina yamna haining borabasu tiantakna Israel gi macha sing asi makoina Egypt gi minai nai thang oiduna awaba kaya khanglo matungda makoina kenal dana lakna bukona bada sahi ni pusuk na awaba khang kiba makoina lambi da thengna kiba Ishwargi mayokta laikiba khuding aduna mapung phada badu utli maram aduna ngasigi mirol asida lairibe khoi asisu mapui bungona adugumba matamadu piba yathang adu inau nova asida mapung phan bo oina aina anova yathang ama piri na koi amaga nungsinau haiba yathang asi ma ni khoi gi thakta taw thabibani maramdi matam asida lairiba
ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯊꯥꯖꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯃꯇꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡꯒꯤ ꯃꯑꯣꯡ ꯃꯇꯧꯒ ꯈꯖꯤꯛꯇꯪ ꯈꯦꯠꯅꯕ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯁꯨ ꯏꯇꯠ ꯇꯠꯇꯅ ꯊꯦꯝꯕꯗ ꯂꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯊꯥꯖꯕ ꯃꯣꯜ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯑꯣꯏꯔꯕꯁꯨ ꯏꯃꯨꯡ ꯃꯍꯥꯛꯀꯤ ꯇꯝꯕꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯕ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯐꯝ ꯑꯁꯤꯗ ꯂꯞ ꯋꯥꯟ ꯑꯅꯗꯔ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯑꯃꯨꯛ ꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯅ ꯅꯈꯣꯏꯗ ꯑꯅꯧꯕ ꯌꯥꯊꯪ ꯑꯃ ꯄꯤꯔꯤ ꯅꯈꯣꯏ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯧ ꯅꯈꯣꯏꯗ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯂꯩꯔꯕꯗꯤ ꯃꯤꯁꯤꯡꯅ ꯅꯈꯣꯏꯕꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯕꯣꯛꯅꯤ ꯍꯥꯏꯕꯁꯤ ꯈꯪꯒꯅꯤ ꯍꯥꯏꯕ ꯁꯤ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯕꯅꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯥꯖꯕꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯖꯣꯟ ꯆꯦꯞꯇꯔ 15ꯒꯤ 12ꯇ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝꯅ ꯅꯈꯣꯏ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯧ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯌꯥꯊꯪꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯐꯪꯉꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯕꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯄ ꯃꯤꯁꯤꯡ ꯑꯗꯨ ꯈꯛꯇꯃꯛ ꯑꯩꯅ ꯅꯨꯡꯁꯤꯕ ꯉꯝꯃꯤ ꯑꯗꯨꯒ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯃꯁꯤ ꯃꯄꯨꯡ ꯐꯥꯗꯕ ꯅꯨꯡꯁꯤꯕꯅꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯒ ꯏꯁꯣꯔꯅ ꯇꯝꯕꯤꯕ ꯅꯨꯡꯁꯤꯕ ꯑꯁꯤꯒ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯔꯤꯕ ꯃꯑꯣꯡ ꯑꯁꯤꯒ ꯈꯦꯠꯅꯩ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯒꯗꯧꯕ ꯃꯐꯝꯗ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯈꯛꯇꯃꯛ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯉꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯔꯛꯇꯕ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯔꯝ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯧ ꯅꯧꯕ ꯌꯥꯊꯪ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯊꯨꯡꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯌꯥꯊꯪ ꯑꯣꯏꯅ ꯃꯍꯥꯛꯅ ꯑꯦ ꯅ꯭ꯌꯨ ꯀꯃꯥꯟꯃꯦꯟ ꯑꯥꯏ ꯒꯤꯚ ꯇꯨ ꯌꯨ ꯍꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯉꯁꯥꯏꯒꯤ ꯑꯔꯤꯕ ꯃꯇꯝꯗ ꯋꯥꯌꯦꯜ ꯌꯥꯊꯪ 10 ꯑꯗꯨ ꯑꯅꯧꯕ ꯃꯇꯝꯗꯗꯤ ꯑꯅꯧꯕ ꯋꯥꯂꯦꯞꯅꯕꯒꯤ ꯃꯇꯝꯗꯗꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯅ ꯊꯨꯡꯍꯜꯂꯤ ꯅꯪꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯁꯨꯞꯆꯤꯟꯕꯒꯤ ꯃꯔꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯥꯖꯕꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯑꯃꯁꯨꯡ ꯊꯥꯖꯗꯕꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯅꯨꯡꯁꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯅꯠꯇꯕ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯝꯕꯤꯕ ꯅꯨꯡꯁꯤꯕ ꯃꯅꯨꯡꯁꯤ ꯑꯁꯤ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯩꯈꯣꯏꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯈꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯧ ꯇꯝꯖꯔꯒ ꯍꯤꯡꯖꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯋꯥꯕ ꯃꯌꯥꯝ ꯈꯥꯡꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯄꯤ ꯑꯣꯏꯅ ꯂꯩꯔꯤꯉꯩꯃꯛꯇ ꯃꯤꯀꯨꯞ ꯄꯨꯡꯖꯥꯗꯨꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯎꯠꯄꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯗꯨꯒꯤ ꯃꯔꯝꯅ ꯃꯍꯥꯛꯅ ꯀꯟꯕꯤꯈꯤꯕꯅꯤ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯀꯟꯕꯤꯕ ꯐꯪꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯁꯤ ꯃꯄꯨꯡ ꯐꯥꯕ ꯅꯨꯡꯁꯤꯕꯗꯨ ꯑꯩꯈꯣꯏꯗ ꯂꯩꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯃꯤꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯅꯠꯇꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯤꯁꯤꯡ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯇꯝꯕꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯄꯣꯏꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯕ ꯌꯥꯕꯁꯤ ꯑꯩꯔꯣꯜ ꯑꯔꯥꯟ ꯀꯣꯛꯄꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯃꯊꯤ ꯄꯟꯗꯨꯞ 3ꯒꯤ 14ꯗ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯃꯤꯁꯤꯡꯒꯤ ꯑꯩꯔꯣꯜ ꯑꯔꯥꯟ ꯀꯣꯛꯄꯤꯔꯕꯗꯤ ꯅꯈꯣꯏꯒꯤ ꯁꯔꯒꯒꯤ ꯅꯄꯥꯟ ꯅꯈꯣꯏꯕꯨꯁꯨ ꯀꯣꯛꯄꯤꯒꯅꯤ ꯍꯜꯂꯦꯂꯨꯌꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯃꯤꯁꯤꯡꯒꯤ ꯑꯩꯔꯣꯜ ꯑꯔꯥꯟ ꯀꯣꯛꯄꯤꯕ ꯍꯥꯏꯕꯁꯤ ꯇꯔꯥꯏꯕ ꯑꯃ ꯅꯠꯇꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯌꯥꯝꯅ ꯑꯋꯥꯕ ꯃꯁꯛ ꯑꯃꯅꯤ ꯃꯔꯝꯗꯤ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯇꯥꯊꯤ ꯇꯥꯊꯤꯅ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯩꯔꯣꯜ ꯑꯔꯥꯟ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯁꯥꯎꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯊꯨꯡꯕ ꯑꯣꯏꯔꯕꯁꯨ ꯃꯗꯨꯒꯨꯝꯕꯗꯨ ꯀꯣꯛꯄꯤꯌꯨ ꯍꯥꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯝꯕꯤꯕꯅꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤꯗꯨꯗ ꯌꯦꯡꯕ ꯑꯣꯏꯔꯕꯗꯤ ꯃꯊꯤ ꯄꯟꯗꯨꯞ 3ꯒꯤ 14ꯗꯨꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯅ ꯃꯤꯁꯤꯡꯒꯤ ꯑꯩꯔꯣꯜ ꯑꯔꯥꯟ ꯀꯣꯛꯄꯤꯔꯕꯗꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯩꯈꯣꯏꯅ ꯃꯤꯁꯤꯡꯒꯤ ꯑꯩꯔꯣꯜ ꯑꯔꯥꯟꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯣꯛꯄꯤꯕ ꯑꯣꯏꯔꯕꯗꯤ
नखोई सर्गद लेब नखोई नपानासु अखोई अयोल अरान अखोई अयोल अरानसी सर्गद लेब अखोई पानासु कोक्पीगदे मरमदी खुन ngasi mi ge ayol aran kopi hauda borabadi अखोई अरोई मतमदा अखोई अयोल अरान सु मखोई मोन अखोई कोपी दबा याय मसी अखोई कावरोई दबा मन ख्वाइदगी मरु ओइबसे असि मरमदी अखोई ngasi हिंगलिबा पुंसी असिदा जिसु ख्रिस्टना लाखो पुंसी खोंचत अखोई खंगी माना क्रॉस तवाब कया मरों खांखी अखोई दम अफब थब कया मरों मतवी माना सेवक सिंह द मयाम मतंबी अफब मयाम मतवी अदुमकु माकी पुंसी दा साव अखोई उबो फंगी यामना नोलुकना मिसिंगबु नुंसीबदु मपुंग फाना नुंसीबदु थनबग लोइना माकी पाथोरपदुना मिसिंगबु माकी मतुंग इलनबंगम जोय तोबंगम अदुगुमना थाजबि अखोई पुंसी सिसु माकी नुंसीबा मीगी अयोल अरान कोपी बायबसे अखोई पुंसीदा तंगाई फदना तौदबा याद्रबा थाजबमगी पुंसीदा ख्वाइदगी मरु ओइबा तौदबा याद्रबा मनी अदुगा मथि पंदु 19 की कुनगा माथोइदगिना कुनगा तरेट फावबदे अखोइना येंगबो रबदे ngapi bagi pankaisi loiba leite haysi mi magi ayol aran si khoina ngapi bagi pankaisi khoina loigani haina khanbi ai maitai gi probab ta humlak hai hanba yadrabadi anirak yadrabadi ahumlak subadagi di अखोई लांथिंगनबगी थबक सी खोई चथरग ले अदुबु मफम बसिदा मदुगुंब मवोंग अदु नते जीसु क्रिस्तना तंबीरि बसिदी मीगी अयोल अरानगी ngapi basi सेवोक्सिंग जीसु क्रिस्तदा हंगबो खोइन मफम बसिदा उबो फंग aina अयोल अरान सी क्यारा ngapi दगे तरे ला ngapi गदरा हान हंगदा मफम बसिदा खोइन उबो फंगी अयोल अरान सी तरे तुमरफु दा दारा गा तरे ला ngapi हाय मसिगी मीनिंग दी कैनो हाय कान ngapi bagi pankhai leite हायबनी लमन कुंबा हाय बसिदी ईश्वर की थबकनी हाय नि कोइन उबो फंग लमन खुंबगी थबक सी इखोई की थबक नत्ती नुंसीबा इखोई की थबकती नुंसीबा इंथबा थौजाल हईबा खुदिंग मासी इखोइन उत्पीबसी मरो ओइबने नापीबगी पनखै लेते मरम अदुना इखोई की पुंसीदा योल अरान म्याम लाकोरबसु जिसु क्रिस्तना लमन खुंबगी थबक अदुदी ईश्वर की थबक ओइबनिना इखोइना मदुगुंबा लमन खुंबगी थबक अदु तौदना ngapi thab asida ikoina chappa yanana bagi damakta ikoina hotna basi khwaidagi maru oiba mani aduga hum subada nungjaw mathakta yum saba amaga ikhoisi changdam nei sinaus mathi pandop taret ki kun mari da koni yengborabadi mathi pandop taret ki kun mari sida yengminasi maram asina aigi wasing asi taraga tawmi khuding makpo nungjaw mathakta yum saba asing mami amaga changdam nagani mafam asida iwo mahaki wasing asi taraga tawba mi hana ikono ubo phang taraga tawdaba mi nataw taraga tawba iwo mahaki waising asi ikona taba khak nataw taraga thabak oina tawba ngamba mi sing adu nungjaw mathakta yum saba asingba mi amaga ikoi changdam nei aduga ikoina mu kunga nipan mathi pandop taret ki kunga mathoi dagi kunga mari sida ikoni yengborabadi thabak adusu atauba mi adusu na koi oyo ikoi sin khaktada haidok na tab thabak adusu haidok bugi thabak adusu toba adu haibin bugi thabak adusu apung phan ba khwaiding ma basi ikoi mingon da khakta takpa hiba na tab aduga madugi thabak tu mapung phana na ba isana su toba aduga mi gi da su takpa hiba khuding ma adu manana chatpa ngamba aduni ikoi mafam asida ikoi na ubo phambas thaja bigu gi punsida mising haini makoi chin yamna phaba mi ni haini maram di kaino kanda ikoi thaja bagi ikoi gi punsi si ikoi mamutana khangda bagi maram na ni haina lawi mi kaya maram su lai ikoi na ubo su phangi chin khakta da ikoi haidok pa yam haiba aduga
ꯊꯕꯛꯇꯗꯤ ꯀꯌꯥ ꯁꯨꯅꯤꯡꯗꯕ ꯑꯇꯟꯕ ꯃꯤꯁꯤ ꯕꯥꯏꯕꯜꯅ ꯀꯔꯤ ꯍꯥꯏꯒꯦ ꯑꯇꯟꯕ ꯃꯤꯁꯤꯗꯤ ꯕꯥꯏꯕꯜꯒ ꯆꯥꯟꯅꯗꯕ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨꯁꯨ ꯇꯧꯕ ꯃꯤ ꯑꯗꯨꯁꯨ ꯇꯟꯗꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯣꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯋꯥꯈꯜ ꯂꯩꯅ ꯊꯕꯛ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯑꯣꯏꯕ ꯇꯥꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯃꯊꯤ ꯄꯟꯗꯣꯞ 9:12 ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯑꯣꯏꯔꯕꯗꯤ ꯖꯤꯁꯨ ꯇꯝꯕꯤꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯇꯝꯕꯤ ꯏꯄꯥꯒꯤ ꯑꯅꯤꯡꯕ ꯇꯧꯕ ꯃꯍꯥꯛ ꯑꯗꯨꯅ ꯁꯔꯒ ꯂꯩꯕꯥꯛꯇ ꯆꯪꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯝꯕꯤꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯑꯩꯈꯣꯏꯅ ꯇꯧꯗꯕ ꯑꯣꯏꯔꯕꯗꯤ ꯁꯔꯒ ꯂꯩꯕꯥꯛ ꯑꯩꯈꯣꯏꯅ ꯆꯪꯕ ꯐꯪꯂꯣꯏ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯃꯁꯨꯡ ꯑꯄꯥꯝꯕꯗꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯁꯔꯒ ꯂꯩꯕꯥꯛꯇ ꯆꯪꯕ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯑꯣꯏꯅ ꯃꯤꯒꯤ ꯃꯆꯥ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯡꯈ꯭ꯔꯕ ꯑꯗꯨꯕꯨ ꯀꯟꯕꯤꯕ ꯂꯥꯛꯂꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯨꯄꯟꯗꯨ 19:10 ꯑꯁꯤꯗ ꯌꯦꯡꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯉꯤ ꯊꯥꯖꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯥꯡꯈ꯭ꯔꯕ ꯃꯥꯒꯤ ꯃꯆꯥꯅꯤꯄꯥ ꯑꯃꯒꯨꯝꯅ ꯂꯩꯈ꯭ꯔꯕ ꯑꯩꯈꯣꯏ ꯑꯁꯦ ꯃꯥꯅ ꯁꯦꯝꯕꯤꯕ ꯈꯨꯠꯁꯦꯝꯂꯛꯇꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯍꯥꯛꯀ ꯑꯩꯈꯣꯏꯒ ꯂꯩꯅꯕ ꯃꯔꯤ ꯑꯁꯤ ꯇꯠꯈ꯭ꯔꯕꯁꯤ ꯃꯍꯥꯛꯅ ꯁꯝꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯑꯣꯏꯔꯕꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯉꯤ ꯃꯥꯡꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯀꯟꯕꯤꯕ ꯁꯤ ꯂꯥꯛꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯖꯤꯁꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯕꯥꯏꯕꯜꯒꯤ ꯀꯣꯟꯇꯦꯛꯁꯇ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯡꯈ꯭ꯔꯕꯗꯨꯕꯨ ꯀꯟꯕꯤꯕ ꯂꯥꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯖꯀꯔꯤꯌꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯌꯦꯡꯕ ꯑꯣꯏꯔꯕꯗꯤ ꯖꯀꯔꯤꯌꯥꯒꯤ ꯇꯝꯕꯤꯕꯁꯤꯗ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥꯗꯨꯕꯨ ꯃꯥꯡꯈ꯭ꯔꯕ ꯑꯗꯨꯕꯨ ꯀꯟꯕꯤꯕ ꯑꯃꯁꯨꯡ ꯊꯤꯅꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯉꯤ ꯖꯣꯟ ꯆꯦꯞꯇꯔ 3:17 ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯏꯕꯨꯡꯉꯣꯒꯤ ꯃꯄꯥꯅ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯀꯟꯕꯤꯅꯅꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯉꯤ ꯖꯀꯔꯤꯌꯥ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯅꯔꯕ ꯑꯃꯅꯤ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏ ꯈꯖꯅꯥ ꯊꯧꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯄꯥꯞ ꯆꯦꯟꯕ ꯃꯤ ꯑꯃꯒꯨꯝꯅ ꯁꯤꯡꯊꯥꯅꯕ ꯑꯗꯨꯒ ꯃꯤꯉꯣꯟꯗꯒꯤ ꯅꯝꯖꯥ ꯅꯝꯊꯦꯛ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯟ ꯃꯊꯨꯝ ꯂꯧꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯏꯕꯨꯡ ꯃꯍꯥꯛꯀꯤ ꯊꯥꯖꯕ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯍꯣꯡꯕꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄ ꯂꯝꯕꯤꯗꯨꯗ ꯃꯍꯥꯛꯅ ꯃꯤ ꯅꯦꯝꯕꯒꯤ ꯃꯔꯝꯅ ꯃꯥꯅ ꯊꯩꯕꯣꯡ ꯃꯊꯪꯗ ꯀꯥꯈꯠꯇꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯉꯥꯏꯖꯕ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯄꯨ ꯀꯧꯊꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯊꯨꯡꯅꯅꯕꯒꯤꯗꯃꯛꯇ ꯊꯨꯡꯂꯕꯗ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯅꯣꯛꯅꯕ ꯌꯥꯎꯏ ꯄꯥꯞ ꯆꯦꯟꯕꯁꯤꯒꯤ ꯌꯨꯝꯗ ꯃꯍꯥꯛꯅ ꯀꯔꯝꯅ ꯊꯨꯡꯒꯗꯒꯦ ꯑꯗꯨꯕꯨ ꯖꯀꯔꯤꯌꯥꯅ ꯃꯗꯨꯗ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡ ꯃꯇꯧ ꯎꯠꯄꯤꯗꯨꯅ ꯃꯤꯁꯤꯡꯗꯒꯤ ꯑꯩꯅ ꯅꯝꯖꯥ ꯅꯝꯊꯦꯛꯅꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯤꯁꯤꯡꯗꯒꯤ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯑꯣꯏꯔꯕꯗꯤ ꯑꯅꯤ ꯊꯣꯛꯄꯒꯤ ꯃꯔꯤ ꯑꯩꯅ ꯍꯟꯕ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯐꯥꯎꯕ ꯃꯍꯥꯛꯅ ꯊꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯂꯩꯇ ꯂꯥꯏꯔꯁꯤꯡꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀꯠꯊꯣꯛꯄꯒꯤ ꯊꯕꯛ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯎꯕ ꯐꯪꯉꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯇꯝ ꯑꯗꯨꯗ ꯁꯔꯒ ꯂꯩꯕꯥꯛ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯎꯠꯄꯤꯕ ꯑꯃꯁꯨꯡ ꯎꯕ ꯐꯪꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯊꯥꯖꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯣꯡꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏꯅ ꯍꯣꯡꯂꯛꯂꯤꯕꯁꯤ ꯃꯌꯦꯛ ꯁꯦꯡꯕ ꯆꯪꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯕꯁꯤ ꯁꯦꯡꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯤ ꯑꯔꯥꯟꯕꯗ ꯍꯦꯛ ꯍꯦꯛ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯇꯧꯊꯣꯔꯛꯄꯁꯤ ꯏꯕꯨꯡ ꯃꯍꯥꯛꯀꯤ ꯇꯝꯕꯤꯕꯁꯤꯒ ꯇꯠꯇꯅ ꯍꯦꯛꯇ ꯈꯦꯠꯅꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣই ꯑꯌꯣꯜ ꯑꯔꯥꯟꯗ ꯍꯦꯛ ꯍꯦꯛ ꯇꯥꯗꯨꯅ ꯂꯥꯟꯅ ꯇꯝꯕꯤꯕ ꯑꯩꯒꯤ ꯅꯤꯡꯕꯁꯤꯗ ꯍꯦꯛ ꯆꯠꯄ ꯑꯗꯨ ꯕꯥꯏꯕꯜꯅ ꯇꯝꯕꯤꯕꯗꯤ ꯍꯛꯆꯥꯡꯒꯤ ꯑꯅꯤꯡꯕ ꯑꯃꯁꯨꯡ ꯊꯋꯥꯏꯒꯤ ꯑꯅꯤꯡꯕ ꯑꯅꯤ ꯑꯁꯤ ꯌꯦꯛꯅꯩ ꯍꯥꯏ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩ ꯍꯥꯏ ꯑꯗꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯗ ꯍꯦꯛ ꯍꯦꯛ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯊꯥꯖꯕꯒꯤ ꯄꯨꯟꯁꯤꯁꯤ ꯍꯦꯛ ꯍꯦꯛ ꯂꯥꯜꯍꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯍꯥꯏꯕꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯤꯕ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯃꯁꯨꯡ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯨꯡꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯕ ꯑꯣꯏꯔꯕꯗꯤ
John chapter 3 gi 36 dai ko na uba phangi madudi Masanipa gi wa indaba ma aduna hingba uraroi adubu ishwar gi asawba ma ki mathakta lai Jesu Christa gi wa indaba ma adu hingba uraroi sinapsing ishwar gi asawba ma ki mathakta lai adu orabadi ko na mu yengsi aikona tayong pan da hingliba punsi mahinga sida aikona kana bu nuksiribage aikhoina mafam asida Jesu Christa na tambiribase थाजब इखोगी पुंसी से मांग अदु की मतिक नुंसी सिनाउसी माकी सरगर नागरिक अदु दे इखोय से पुंसिनना लैहन बदु पामबगी मरमना मफम मसिदा माहना याथंग नम पीरी बने याथंग मोने इखोय तंबीरी बने सिनाउसी मफम मसिदा माहना नाहना नाकी कयो लेका बना सामो कुम नुंसी नाहना आइना नंखोय दा नो याथंग नम पीरी नखोय अमगा अमगा नुंसी नौ हायना मफम मसिदा इखोय दा याथंग नम पीरी माकी याथंग असी कोइन इनबंग अमदबो रबदी कोई पुंसी सी करी होगदे अखोयगी नुंसीबसे कयाम यामना मपुंग फादबगी यंगसी से नाउस आइगी लोइनबी फावबदा आई नुंसीब नमदे से नाउस मपान थोंगी खतम इकोन नुंसी आइगी अवाटपा आइगी खुदिंगमक आइगी अना आयेकी मतम दोरबसो हिदाक लांथक खुदिंगमक आइगी थबक खुदिंगमक से माहना मपुंग फाननबा होनबीरिबा आइगी नुपी असी फावबदा असोयबे मलाकु मतमदा आइना ngapi ngamde adu orabadi aigi nungsibe mapung phari bes nausin madu oibe tarabadi na ki nupi phawba na loina bi phawba na nungsibu ngamda porabadi Jesu Christana isorgi nagrik ama oina na bagi damak ko tayong pan bas na ma training piri iko na sibay mo oibo orabadi training ko darka lai nomay ka na bagi damak ta training adu discipline gi training tongan ba ko logi lam da training mayam ma phangaga ko sibay ama oibada mapung phaba dugumna Christian ama oibada amasung sargargi nagrik ama oina na bagi damak ko si tayong pan da training tawriba misak amani ngasagi training adu da mapung phada oirabadi mana sibay mo oib matamda nomay ka padu mapung phana mana hewdo borabadi lan sak matamda mahaki nomay adu kapa hida borabadi maki punsi kari oigadagi snausin adugumna ngasigi numita Jesu Christa ne khoi se tayong pan da training tawriba training piriba mahaki yathang sing nasi koina innana bagi da makta training tawriba misak amani maram di kai noi kana sarga isogi leibak adu dadi nungsi betana thanba ing thabadan thanba harau betana thanba mapui bungi minglen bi koina awang bada thagatuna leigero mafam adu de koina leiba yana bagi da makti koi banthum pham adu yoba yana bagi da makta tayong pan da training piriba masigi matam masida aigi awat apa khudingmak phawbodi yengsin biriba aigi nupi asi phawboda loina bi asi phawboda nungsiba ngamda borabadi mafam aduda isona ikhogi damakta karisu tawbi khide harkado bi sinausin aina na koigi damakta karisu tawbi khiba leide nangi nupi na nangi awat apa khudingmak yengsin biba adu phawboda na maku nungsi biba ngamda borabadi aina na ki damakta karisu tawda borabadi na naibu nungsi hai borabadi nak sinthi bani hai mafam aduda soidana maki koida haigado ai maru mapang ikona nungsi borabasu ai oijagado matam de ikona nungsi maki asoiba aranba laku matam de ikona mak nungsi ngamde ai isa sing borabasu khuding ma ikogi nungsi base mapung phati sinapsi adu oirabadi ngasi dagi ikona kaido utai tayong pan de ikona hingliba punsi ase sargari nagrik ama oinana bagi damakti isona sembiba adugumba mafam aduda thungba yana bagi damakta train tawriba tayong pan masida train tawriba training tawbiba sargari leba adu sangba yagado missing adugi damakta oiba yana bagi damakta panthung pham yoba yana bagi damakta tambiriba misak amani haibisi ko kakawum sina adu kawthokpo rabadi aikhogi punsi asi awa phamda aikoi soidana maki tagani sinausing maramaduna koi matam su laisilaktre maramaduna ngasi mafam masida Jesu Christa na yathang ama pireba ai nakoibu nungsiba adugumna nakoi amaga nungsinau haibasi koina ngasi dagi hauna ikoi tayong pan basida training tawriba adugumbe sorgi leibak aduda sangba yana na bagi damakta training tawriba misak amani haibasi koina kakawumsi
ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯃꯍꯥꯛꯀꯤ ꯇꯝꯕꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏꯅ ꯏꯟꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯣꯠꯅꯁꯤ ꯃꯔꯝ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯝꯕꯤꯕ ꯃꯑꯣꯡ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯏꯑꯣꯡ ꯄꯥꯟꯕꯒꯤ ꯇꯝꯕꯤꯔꯤꯕ ꯏꯖꯨꯀꯦꯁꯟꯒꯤ ꯂꯝꯗ ꯑꯗꯨꯒ ꯔꯤꯂꯤꯖꯟꯁꯀꯤ ꯃꯔꯝꯗ ꯇꯝꯕꯤꯔꯤꯕ ꯑꯐꯥꯎꯕ ꯀꯌꯥ ꯃꯔꯨꯝ ꯑꯁꯤꯒ ꯇꯣꯉꯥꯟꯕꯒꯤ ꯃꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯝꯕꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯉꯥꯟꯕ ꯃꯔꯝ ꯑꯗꯨꯅꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯁꯤ ꯒ꯭ꯔꯦꯠ ꯇꯤꯆꯔ ꯒ꯭ꯔꯦꯠ ꯀꯥꯎꯟꯁꯂꯔ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯎꯕ ꯌꯦꯡꯕ ꯌꯥꯕꯁꯦ ꯃꯔꯝ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯊꯥꯖꯗꯕ ꯑꯣꯏꯔꯕꯁꯨ ꯇꯥꯏꯑꯣꯡ ꯄꯥꯟꯕꯗ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯦ ꯏꯕꯨꯡ ꯃꯍꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯃꯁꯨꯡ ꯑꯄꯥꯝꯕꯗꯨꯗ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯒꯤ ꯍꯣꯠꯅꯁꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯇꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯖꯔꯒ ꯉꯁꯤꯒꯤ ꯃꯇꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯊꯛꯇ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯃꯈꯣꯏꯕꯨ ꯉꯣꯟꯅ ꯕꯣꯔ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯑꯃꯦꯟ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ ꯁꯨꯔꯖꯤꯠ ꯂꯃꯥꯕꯝ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯊꯧꯖꯥꯟꯗꯒꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯩ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛ ꯃꯉꯥꯟ ꯃꯦꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯔꯥꯎ ꯐꯣꯡꯗꯣꯛꯆꯔꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯒ꯭ꯔꯦꯠ ꯇꯤꯆꯔ ꯑꯃꯅꯤ ꯑꯐꯕ ꯄꯥꯎꯒꯤ ꯃꯔꯝꯗ ꯁꯔꯒꯒꯤ ꯅꯥꯒꯔꯤꯛ ꯑꯃ ꯑꯣꯏꯕꯒꯤ ꯁꯔꯒꯒꯤ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯇꯝꯕꯤꯔꯤꯕ ꯃꯄꯨ ꯑꯃꯅꯤ ꯑꯗꯨꯁꯨ ꯑꯐꯕ ꯒꯨꯔꯨ ꯑꯃꯅꯤ ꯑꯐꯕ ꯑꯣꯖꯥ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯈ꯭ꯔꯦ ꯉꯁꯤ ꯖꯨꯝꯗ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯋꯥꯍꯪ ꯑꯃꯇꯪꯗꯤ ꯃꯉꯥꯟ ꯃꯦꯗꯤꯌꯥꯒꯤ ꯍꯣꯁ ꯑꯣꯏꯖꯔꯤꯕ ꯅꯕꯣꯀꯨꯃꯥꯔ ꯀꯩꯁꯥꯝꯅ ꯉꯁꯤꯒꯤ ꯁ꯭ꯄꯤꯀꯔ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯋꯥꯍꯪ ꯑꯃ ꯍꯪꯖꯒꯦ ꯑꯗꯣꯝ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯍꯩꯔꯕꯔꯥ ꯑꯃꯨꯛꯀ ꯍꯪꯖꯒꯦ ꯄꯥꯎꯈꯨꯝꯁꯤ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯍꯦꯛ ꯌꯦꯡꯕꯒ ꯄꯥꯎꯈꯨꯝ ꯑꯁꯤ ꯈꯨꯝꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯣꯝ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯝꯕꯤꯔꯤꯕ ꯄꯔꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯐꯥꯔꯕ ꯑꯃꯗꯤ ꯍꯩꯔꯕ ꯃꯤ ꯑꯣꯏꯔꯕꯔꯥ ꯑꯗꯣꯝ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯍꯩꯔꯕꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯍꯪꯖꯒꯦ ꯀꯔꯤꯒꯨꯝꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯍꯩꯇ꯭ꯔꯕ ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯗꯨꯅ ꯁꯥꯇ꯭ꯔ ꯑꯗꯨ ꯃꯁꯛ ꯈꯪꯗꯕꯒꯨꯝ ꯇꯝꯕꯤꯔꯤꯕ ꯃꯔꯛꯇꯁꯨ ꯌꯥꯎꯗꯕꯒꯨꯝ ꯑꯩ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯂꯩꯔꯤ ꯍꯥꯏꯔꯒ ꯁ꯭ꯀꯨꯜ ꯀꯥꯗꯕ ꯂꯥꯏꯔꯤꯛ ꯄꯥꯗꯕ ꯁꯥꯇ꯭ꯔ ꯑꯣꯏꯔꯕꯗꯤ ꯁꯔꯒꯒꯤ ꯅꯥꯒꯔꯤꯛꯀꯤ ꯃꯃꯤꯡꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯇꯝꯕꯤꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯁ꯭ꯀꯨꯜꯗ ꯃꯤꯡ ꯆꯜꯍꯧꯗ꯭ꯔꯕꯗꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯎꯍꯧꯗ꯭ꯔꯕꯗꯤ ꯑꯗꯣꯝ ꯁꯔꯒꯒꯤ ꯅꯥꯒꯔꯤꯛ ꯑꯃ ꯑꯣꯏ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯌꯥꯝ ꯄꯤꯕꯤꯌꯨ ꯀꯃꯦꯟꯇ ꯄꯤꯕꯤꯔꯝꯃꯨ ꯇꯁꯦꯡꯅꯃꯛ ꯑꯩꯍꯥꯛ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯍꯩꯔꯕꯔꯥ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯝꯕꯤꯔꯤꯕ ꯅꯪ ꯅꯁꯥꯃꯛ ꯅꯨꯡꯁꯤꯕꯒꯨꯝꯅ ꯅꯪꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯕꯨ ꯅꯨꯡꯁꯤꯌꯨ ꯍꯥꯏꯅ ꯇꯝꯕꯤꯔꯤꯕꯁꯤꯒꯤ ꯄꯔꯥꯁꯤ ꯐꯥꯔꯕꯔꯥ ꯍꯩꯔꯕꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯦ ꯃꯉꯥꯟ ꯃꯦꯗꯤꯌꯥꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯍꯪꯖꯔꯤ ꯑꯗꯣꯝ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯍꯩꯔꯕꯔꯥ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯕꯒꯤ ꯇꯝꯕꯤꯔꯤꯕ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯝꯕꯤꯔꯤꯕ ꯄꯔꯥ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯐꯥꯕ ꯈꯛ ꯅꯠꯇꯅ ꯆꯤꯟꯐꯥ ꯄꯨꯕ ꯈꯛ ꯅꯠꯇꯅ ꯂꯥꯏꯁꯨ ꯈꯪꯂꯕꯔꯥ ꯄꯔꯥ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯂꯕꯔꯥ ꯍꯥꯏꯕꯁꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯋꯥꯍꯪ ꯑꯣꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯔꯥꯎ ꯐꯣꯡꯗꯣꯛꯆꯔꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯩꯈꯣꯏ ꯇꯝꯕꯤꯔꯤꯕ ꯁꯔꯒꯒꯤ ꯅꯥꯒꯔꯤꯛ ꯑꯃ ꯑꯣꯏꯅ ꯇꯝꯕꯤꯔꯤꯕ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯍꯔꯥꯎ ꯐꯣꯡꯗꯣꯛ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯁꯤꯒꯤ ꯃꯉꯥꯟ ꯃꯦꯗꯤꯌꯥꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯃꯤꯠ 95ꯅꯤ ꯆꯨꯝꯅ ꯁꯟꯗꯣꯛꯆꯕ ꯊꯧꯔꯝ ꯑꯁꯤꯒꯤ ngasi numit 94 suraba somdagi numit mari ni khatang sagon se irai thang no mai ni mari ni khatang ngairaba apoba hondo puina numit ni khatang ngairaba aduga thang janmita church and samadi state abagi wahi sikarino makoigi tongan wakhalona karino aduga christian sing church samadi state ase mari leina ba yabra to leina kadaba jagana karaino leina ru de badana karaino to leina da chue do mafam na karaino leina ba yaba mafam da akui church na leina ribra haibu go bohang mayam hangbina na ba thorang tudra lebiyo nimidangi hairiba thang ki punipan mayam pura thorang tudra lebiyo hang adugi pakum kumbina na ba panelists ahum adugi
ꯃꯤꯡ ꯂꯥꯎꯊꯣꯛꯆꯔꯛꯀꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯣꯏꯅꯗꯤ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯃꯉꯥꯟ ꯃꯦꯗꯤꯌꯥꯒꯤ ꯍꯣꯁ ꯑꯣꯏꯖꯔꯤꯕ ꯅꯣꯕꯣꯀꯨꯃꯥꯔ ꯈꯩꯁꯥꯝꯅ ꯑꯃꯨꯛꯀ ꯏꯈꯨꯠ ꯂꯣꯟꯅꯖꯗꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯊꯧꯖꯥꯟꯕꯤꯕ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯪꯆꯣꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯐꯕ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯒꯦ ꯁꯣꯝꯅ स्टूडियो चाबीदुना अखोगी यूट्यूब सी मतंग सिंजरे चाबीदुना क्लोज तौबीनबा निखिंगे थैंक यू